Amaramda Sanajaoba Mistigi Matangda JSC na Raj Bhavan da Chatuna Governor Ajay Kumar Bhallada Memorandum Pisinkre. Governor to Pisinkiba Memorandum adu da Sanajaoba gi Missi da Cheneriba Commando Personnel Kudingmaki Mathakta FIR Panba Judicial Inquiry Tauduna CBI da Thigal Hanba Laikhidrabagi Naknaba Miyoida Lengaki Tabak Amadi Matik Chaba Compensation Pihan Bayauri. Hiramasigamari Lenana Manipur Press Club ta Paumi Singa Unabada JSC gi co-convener Yum Khaibam Nungsi Tombina Governor de Pisin Keba Memorandum Aduda Taliban Demand Singh Pidrabadi Lamdamasigi Loop Singa Luinana JSC na Akan Bakongjang Changsin Gani Kongjang da Thorakpa Pafatapum Namak Lengakna Pugadabani Hierarchy. Makoy makut salabada haning ba mafamda phuning ba mafamda phuba isasing budi tawning ba mongda tawba yai aduna madugumba singse khoi kitang nungai jade aduna masigumba singse tholakana bagi damakta khoi athuba matamda hairiba khoina taliba demand sing asi numin mangani gi manungda garigumba pibi da tholagadi ai khoi leiriba club sangsal manipur gi leiriba maira paibi lup phuding maka piroina na khoi akanba khongjang changsan jarkani athuba matamda khoi gi memorandum ase pibi rakani haibagi su thajaba leijai pibi raktaba taragadi karigumba akoina changselno khongjangda afapata khandana khoi tawning ba khoi su angamba thakta hona jarkani